Saya lain ni nama yang saya tahu tadi saya kan bio. Saya tahu tadi kan bio ay. Saya tahu tadi kan bio ya. Saya tahu yang tadi kan bio. Ay, salo iba sakit na ay salo na hindi ka natalay na ay salo yung hindi mo na Tawudabu aikoy angang sigi mangarbanina angang sigi marabda ko join committee ama semaga JC ama semaka aikoy punna adugi JC dugi makada aikoy lairiba tongan tongan ba civil society organization mayam imalup mayam adigi tongan tongan ba lairiba club mayam organization mayam si mayam si invite tawraga mayam ni information piraga mayam si ka pulakanda aikoy kari dogsige haiba pot ama ngasi magidi aikoy su hatu aikoy thiengna khangba amadi pawsi si lakpanina koina JC ma semba first ta ai mo loina pamjabadi JC ma semba adugi matungda imalup mayam tongan tongan society ki leriba mayam ji civil society mayam ji khomja punsal lakanda koi acho bai ho ma sagana na honabam changyen khali masi sagat doi maram che kaino da hana koi gi ma mang da mang gi ba matam da di manipur government lerami sarkar lerami leriba sarkar na responsible asuki matik low da badagi maram di moina ngam da badagi ngang sing mang gi ba amadi kaino to gi bane low ye mota adu ba hojik di president lae home minister masamona tang nipan degi di manipur gi any hoyar mafum khudi mukta sasok jesin to yarni hai bagi newspaper amadi media sing da loin phongre angang sigi maran nati ne low ye mota di maram di hoi sumi hana piar lagi matam leitrigai matam amadi tongan tongan ma chatpa yadngai matam dadi koi manipur government asu responsible low da banina buffer zone thamami adubu hoji president lakraba matungda tang nipan gi matungdadi hoji angang sina saliba lambi sida maidai na sibok chatpa yai natra chatpa yadi haiba pose moi buffer zone thamam thui sarkar na thamam thukuni changma yadaba mafum oitadi moina akoina samna harabada sengwai chala kanda akoina modbung yogdri mamangda buffer zone thammi sien changma yaroina police na thinga thami adumai tawna mafum ji thamam thokone mafum ji tongan tongan ba godana ani thokarabane adu thamam thoimni adu akoina thamdrise kari noida bharat ki home minister na tangnipa gi matung nigi manipur gi mafum punamak da chatok kesin to gi free movement yarani haiba polam legi buduna thamdaba oiramba yai heba chagi thaja play aduna maram orkan